Manipur gi afabagi damak Delhi da muknaba ngamba luchingba mathou tai haizaduna leiraga thabakta amata onthoktana leiribasi aikhoi gi mangjabani haina RPI Atawa gi National Secretary Maheshwar Thongnawjamna phongdokre wafamasi ngasi Turning Development Club TDC mayanglang jingna sinduna club asigi ground da chatharakhiba 9A side open football tournament loishin kibagi thoram da pangthokhibani thoram aduda athoiba mitunglen oikhiba Maheshwar na hai State asida palamba ruling amadi opposition oiriba singna assembly mifamda amata oina khutek pinaduna taksin khiba wafam kaya ngasi fauba thabakta ontok tana lakli kuki kulai paiba singa leinari ba su lauthokna amadi ST list gi all kuki tribe haiba wafam chathana ba punna taksin ki Adumakpo madugi matang da leptuna Delhi gi luchingba singa thengnaba ngamdabana ngasi fauba thabakta onthoktana leiriba asidadi taksin khibagi wahan thok leite mahakna makha taraduna lengak sengbadra sem loidra haina charang nadingai cherakasida mikok thibagi thabak chatharagani haibagi wafam lakli masida NRC Englising ama Chamapan Yankai Mathoi Chatha Handana census Tokiba Tarbadi Chai Asigi Matungda Naro da Changla Kiba Yamlaba illegal immigrants sing asi legal Ohangadori Brahaiki Manipur Nangasi Kam Teng Wariba asi Loshinba Achamba Mihut Singh Thambagi Tangai Fadaba Lady Haina Mahakna Fongdoki Suspension operation Shu Lokto Wana Tagat Kigumea Ado Sondagi Lokopira from Tabirone Lokok Teko Same assembly da ruling opposition yang unanimously agree neba adobu lathokte all cookie tribes lathokra hairet lathokte that means akoi Manipuri context da leijaraga su mapangi leiriba singse akoi na tokhaina ngambam mathau tabra na khale sengna haibada